ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯦꯔꯣꯂꯤꯅꯥ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯆꯥꯡꯌꯦꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯑꯁꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯅ ꯅꯤꯡꯊꯧ ꯃꯍꯨꯠ ꯁꯤꯟ ꯃꯥꯅ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯁꯔꯦꯞ ꯇꯞꯅ ꯇꯞꯅ ꯐꯥꯔꯛꯏꯕ ꯄꯤꯕꯥꯍꯜ ꯑꯁꯤ ꯃꯍꯥꯔꯥꯅꯤꯅ ꯆꯦꯛꯁꯤꯟꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯄꯥꯔꯩꯍꯟꯕ, ꯌꯦꯡꯉꯣꯏ, ꯏꯃꯥ ꯉꯁꯤꯗꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦꯗꯣ꯫ ꯅꯪ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯏꯃꯥꯅ ꯏꯆꯥꯗ ꯍꯥꯏꯒꯦ ꯈꯜꯂꯛꯄ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯏꯃꯥ, ꯅꯆꯥꯗ ꯆꯤꯡꯅꯕ ꯂꯩꯇ ꯇꯥꯛꯄꯤꯌꯨ꯫ ꯏꯃꯥꯅ ꯃꯇꯝ ꯀꯨꯏꯔꯕꯗꯒꯤ ꯈꯟꯖꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯇꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯑꯇꯩꯒꯤ ꯅꯠꯇꯦ ꯏꯃꯥꯅ ꯍꯥꯏꯗꯣꯔꯤꯕꯁꯤ, ꯅꯪ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯗꯣ꯫ ꯃꯔꯝ ꯑꯁꯤꯅ ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯈꯪꯅꯤꯡꯏ꯫ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯅꯊꯟꯇꯅ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯏꯃꯥꯅ ꯅꯪꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯗꯅ ꯈꯜꯂꯤ꯫ ꯏꯁꯥꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯅꯪꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕꯤ ꯅꯨꯡꯁꯥ ꯀꯅꯥ ꯂꯩꯕꯒꯦ? ꯏꯃꯥꯗ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯗꯨꯛ ꯍꯥꯏꯌꯨꯗꯣ꯫ ꯂꯥꯏꯔꯕ ꯄ꯭ꯔꯖꯥ ꯑꯣꯏꯖꯁꯅꯨ, ꯏꯃꯥꯅ ꯌꯥꯔꯤ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯏꯃꯥ, ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯃꯗꯤ ꯅꯆꯥꯗꯤ ꯀꯩꯁꯨ ꯈꯪꯖꯗꯦꯗꯣ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ, ꯅꯆꯥꯒꯤ ꯑꯣꯏꯅꯗꯤ ꯏꯃꯥꯅ ꯐꯅꯤ ꯍꯥꯏꯅ ꯁꯤꯜꯂꯛꯄ ꯄꯨꯝꯕ ꯂꯣꯏꯅ ꯌꯥꯖꯩ꯫ ꯅꯆꯥꯅ ꯁꯤꯃ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯣꯏꯗꯣ꯫ ꯅꯨꯡꯁꯤꯗ ꯄꯥꯔꯤꯍꯜ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯇꯥꯕꯗ ꯐꯔꯦ ꯐꯔꯦ, ꯏꯆꯥꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤꯅꯦ ꯏꯃꯥꯅꯁꯨ ꯇꯔꯥꯏ ꯇꯔꯥꯏꯕ ꯏꯃꯧꯗꯤ ꯑꯣꯏꯅꯤꯡꯗꯦ꯫ ꯌꯦꯡꯉꯣꯏ, ꯏꯃꯥ ꯋꯥꯁꯤ ꯍꯥꯏꯔꯒꯦ, ꯃꯇꯥꯛ ꯆꯞ ꯆꯥꯔꯦ꯫ ꯇꯥꯛꯄꯤꯁꯤ ꯏꯃꯥ, ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯀꯣꯏꯊꯣꯛꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯆꯥ ꯏꯃꯥꯒꯤ ꯋꯥꯇꯕꯨ ꯇꯥꯅꯅꯕ ꯂꯩꯖꯔꯤꯌꯦ ꯏꯃꯥ꯫ ꯌꯦꯡꯉꯣꯏ, ꯁꯨꯝꯗꯧꯕꯅꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯏꯃꯥꯗꯤ ꯏꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯍꯥꯛ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯍꯩ ꯁꯛꯇꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯤꯅꯤ꯫ ꯃꯍꯥꯛ ꯃꯊꯟꯇꯅ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯄ ꯉꯝꯃꯤ ꯂꯥꯟꯗ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤ ꯌꯥꯝꯗꯕ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤꯗꯤꯅꯦ ꯃꯍꯥꯛ ꯑꯁꯤ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯏꯆꯥꯁꯨ ꯅꯨꯄꯤ ꯑꯁꯤꯒ ꯌꯦꯡꯅꯕꯗ ꯅꯣꯞꯇꯦ꯫ ꯏꯆꯥꯗ ꯀꯅꯥꯅꯁꯨ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯒꯦ? ꯏꯃꯥꯅ ꯄꯥꯝꯖꯕꯅ ꯃꯧꯗꯣ ꯅꯆꯥꯅꯁꯨ ꯄꯥꯝꯖꯩꯗꯣ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯄꯥꯔꯤꯍꯜ, ꯌꯦꯡꯉꯣꯏ, ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯅꯨ ꯑꯗꯣ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅꯅꯦ ꯆꯦꯕꯥꯎ ꯍꯥꯟꯅ ꯊꯥꯈ꯭ꯔꯒꯦ꯫ ꯃꯣꯏꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯆꯥꯕꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯆꯠꯂꯨꯆꯣ꯫ ꯂꯝ ꯀꯣꯏꯕ ꯆꯠꯅꯤꯡꯂꯕꯁꯨꯅꯦ ꯀꯨꯏꯅ ꯑꯗꯨꯛ ꯂꯩꯊꯣꯔꯛꯎ꯫ ꯐꯒꯅꯤ ꯏꯃꯥ, ꯅꯆꯥ ꯁꯣꯏꯗꯅꯃꯛ ꯆꯠꯆꯔꯨꯒꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯁꯨ ꯅꯆꯥꯅ ꯌꯦꯡꯖꯔꯛꯀꯦ꯫ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯏꯃꯥꯗ ꯂꯣꯏꯅꯃꯛ ꯇꯝꯖꯒꯦ ꯏꯃꯥ꯫ ꯃꯗꯨꯃꯛꯅꯤ ꯏꯃꯥꯅ ꯇꯥꯅꯤꯡꯕꯁꯨ꯫ ꯑꯁꯨꯝꯅ ꯁꯣꯝꯗꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯆꯦꯕꯥꯎ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯆꯤꯡꯈꯨꯅ, ꯏꯄꯥꯒꯤ ꯏꯃꯣꯝ ꯊꯣꯏꯅꯨ! ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯣꯝ ꯊꯣꯏꯅꯨ ꯑꯩꯍꯥꯛ ꯂꯩꯖꯩ꯫ ꯀꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯂꯩꯔꯕꯒꯦ ꯄꯟꯊꯧ? ꯅꯆꯥꯗ ꯑꯗꯨ ꯇꯥꯛꯄꯤꯌꯨꯗꯣ꯫ ꯌꯦꯡꯉꯣꯏ, ꯏꯄꯥ ꯋꯥ ꯍꯥꯏꯒꯦꯗꯣ ꯉꯁꯤꯗꯤ꯫ ꯅꯍꯥꯛ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯇꯥꯛꯄꯤꯁꯤ ꯅꯃꯣꯝ ꯊꯣꯏꯅꯨꯗ, ꯆꯤꯡꯅꯕ ꯂꯩꯇꯅ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯌꯦꯡꯉꯣꯏ, ꯏꯄꯥꯒꯤ ꯏꯃꯣꯝ ꯊꯣꯏꯅꯨ, ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯅ ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯆꯦꯕꯥꯎ ꯍꯥꯟꯅ ꯊꯥꯔꯛꯂꯦ꯫ ꯏꯃꯣꯝ ꯊꯣꯏꯅꯨꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ? ꯑꯁꯤꯗꯁꯨ ꯅꯠꯇꯦꯗꯣ, ꯂꯩꯕꯥꯛ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯌꯥꯗꯒꯤ ꯆꯦꯕꯥꯎ ꯊꯥꯔꯛꯇꯨꯅ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩ꯫ ꯏꯃꯣꯝꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯅꯤꯡꯊꯧ ꯀꯌꯥ, ꯔꯥꯖꯀꯨꯃꯥꯔ ꯀꯌꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯏꯃꯣꯝꯒꯤ ꯆꯥꯡꯌꯦꯡꯁꯤꯡꯗ ꯃꯥꯏꯊꯤꯔꯒ ꯍꯟꯈꯤꯕ ꯀꯌꯥꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯏꯄꯥꯗꯤ ꯌꯥꯅꯤꯡꯏ꯫ ꯃꯔꯨꯞꯇꯨꯅ ꯂꯩꯔꯤꯉꯩꯗꯒꯤꯁꯨ ꯏꯆꯥ ꯄꯤꯅꯁꯤ ꯍꯥꯏꯅꯈꯤꯕ ꯂꯩ꯫ ꯑꯩꯅꯁꯨ ꯅꯨꯄꯥ ꯑꯗꯨ ꯄꯥꯝꯖꯩ꯫ ꯊꯣꯏꯅꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥꯒꯤ ꯌꯥꯊꯪꯅꯤ꯫ ꯑꯗꯨꯕꯨ ꯅꯆꯥꯗꯤ ꯋꯥꯁꯛ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯕꯗꯤ ꯃꯊꯧ ꯇꯥꯏ꯫ ꯀꯧꯕꯤꯔꯣ, ꯅꯆꯥꯒꯤ ꯆꯥꯡꯌꯦꯡꯕꯨ ꯃꯥꯏ ꯄꯥꯛꯂꯕ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯌꯥꯖꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯗꯤ ꯅꯆꯥ ꯉꯝꯖꯔꯣꯏ꯫ ꯅꯨꯄꯤ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯥ ꯃꯣꯏꯅ ꯍꯦꯟꯐꯝ ꯊꯣꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯩꯅ ꯉꯝꯂꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯏꯄꯨꯔꯣꯏꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯅꯕꯤꯒꯗꯕ ꯃꯈꯣꯏꯅ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕ ꯅꯆꯥ ꯄꯥꯝꯖꯗꯦ꯫
ꯐꯅꯌꯥꯝ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ ꯑꯃ ꯃꯥꯏꯊꯤꯈ꯭ꯔꯕꯅꯤ ꯅꯆꯥꯒꯤ ꯆꯥꯡꯌꯦꯡꯗ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯏꯆꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯃꯤ꯫ ꯐꯩ, ꯌꯥꯏ, ꯏꯆꯥꯒꯤ ꯕꯣꯔ ꯑꯣꯏꯗꯣꯔꯤꯕ ꯅꯨꯄꯥꯗꯣ ꯏꯆꯥꯗꯒꯤ ꯍꯦꯟꯐꯝ ꯊꯣꯛꯏ꯫ ꯏꯆꯥꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯉꯝꯕ ꯃꯤꯁꯛ ꯗꯔꯀꯥꯔ ꯇꯥꯏ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ, ꯁꯛꯇꯤ ꯂꯩꯕ, ꯃꯍꯩꯗꯨ ꯋꯥꯠꯇꯕ ꯆꯥꯡꯌꯦꯡ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯗꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯩ ꯈꯨꯗꯛꯇ ꯊꯤꯡꯊꯕ ꯇꯧꯗꯅ ꯆꯦꯄꯥꯎ ꯊꯥꯈ꯭ꯔꯒꯦꯀꯣ꯫ ꯊꯣꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯋꯥꯡꯃ ꯂꯥꯟꯅ ꯊꯣꯔꯛꯂꯤ꯫ ꯁꯦꯅꯨ, ꯄꯥꯠ ꯃꯌꯥ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯊꯈꯤꯁꯤꯗꯣ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯂꯩꯔꯒ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯪꯍꯟꯁꯤ꯫ ꯁꯦꯅꯨ, ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯂꯩꯃꯤꯟꯅꯔꯛꯄ, ꯑꯩꯒꯤ ꯑꯆꯥꯟꯕꯤ ꯁꯦꯅꯨ ꯑꯣꯏꯅ ꯂꯩꯔꯛꯏꯕ ꯑꯁꯤ ꯑꯩꯗꯤ ꯅꯣꯡꯃꯇ ꯅꯪꯉꯣꯟꯗ ꯋꯥ ꯍꯪꯂꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯪꯒꯦꯗꯣ꯫ ꯃꯖꯥꯏꯕꯦꯝꯃ, ꯅꯅꯥꯏ ꯁꯦꯅꯨꯗ ꯍꯪꯅꯤꯡꯕ ꯋꯥ ꯍꯪꯕꯤꯌꯨ꯫ ꯑꯈꯪꯕꯕꯨ ꯑꯣꯏꯔꯕꯗꯤ ꯂꯣꯏꯅ ꯍꯦꯛꯇ ꯄꯥꯎꯈꯨꯝ ꯄꯤꯖꯒꯦꯗꯣ꯫ ꯁꯦꯅꯨ, ꯑꯇꯩ ꯅꯠꯇꯦ, ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯦ ꯀꯌꯥꯅꯣ? ꯅꯣꯡꯃꯇ ꯅꯪꯒꯤ ꯌꯨꯝꯗ ꯑꯩꯗꯤ ꯆꯠꯂꯨꯗꯦ, ꯑꯗꯨꯅ ꯂꯩꯐꯝꯁꯨ ꯈꯪꯗꯦ꯫ ꯉꯁꯤ ꯅꯠꯇꯕ ꯍꯌꯦꯡ ꯑꯗꯨ ꯅꯈꯣꯏꯔꯣꯝꯗ ꯀꯣꯏꯊꯣꯛꯂꯨꯁꯤ ꯍꯥꯏꯕꯕꯨ ꯅꯪꯕꯨ ꯀꯔꯤ ꯈꯟꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯤ, ꯑꯩꯒꯤꯗꯤ ꯏꯍꯥ ꯌꯥꯏꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯕꯁꯨ ꯆꯠꯄꯗ꯫ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯌꯦꯡꯂꯒ ꯍꯌꯦꯡꯁꯦ ꯑꯩꯗꯤ ꯆꯠꯅꯤꯡꯉꯤ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯇꯨꯅꯕꯤ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯂꯦꯡꯂꯛꯄꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤꯗꯣ꯫ ꯌꯥꯅꯤ, ꯍꯌꯦꯡ ꯑꯗꯨ ꯆꯠꯂꯨꯁꯤ ꯃꯖꯥꯏꯕꯦꯝꯃ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯍꯌꯦꯡ ꯆꯠꯂꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ꯫ ꯑꯗꯣ ꯁꯦꯅꯨ, ꯑꯩ ꯋꯥ ꯑꯃꯇꯒ ꯍꯪꯒꯦꯗꯣ꯫ ꯍꯦꯛꯇ ꯇꯥꯛꯄꯤꯁꯦ ꯃꯖꯥꯏꯕꯦꯝꯃ꯫ ꯍꯟꯗꯛ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯒꯤꯗꯃꯛꯇ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃ ꯍꯥꯏꯅꯕꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯈꯪꯒꯦ? ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯀꯌా ꯃꯖꯥꯏꯕꯨꯡꯉꯣ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯀꯌꯥꯅꯤ ꯑꯩꯕꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ, ꯏꯄꯥ ꯏꯕꯨꯡꯉꯣꯗ ꯍꯥꯏꯖꯈꯤꯕ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯥꯡꯌꯦꯡꯗ ꯃꯥꯏꯊꯤꯔꯒ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯔꯤ ꯈꯪꯒꯦ ꯍꯥꯏꯕꯅꯤ? ꯑꯩꯗꯤꯅꯦ ꯍꯟꯗꯛꯇꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯥ ꯊꯤꯈ꯭ꯔꯦꯗ꯫ ꯑꯩꯅ ꯇꯥꯕꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯍꯜ ꯑꯗꯣ ꯃꯇꯤꯛ ꯃꯊꯧꯅꯥ, ꯃꯍꯩꯗ, ꯁꯛꯇ ꯆꯨꯗ ꯑꯃꯠꯇ ꯍꯦꯛ ꯋꯥꯠꯇꯦ ꯍꯥꯏꯕ ꯇꯥꯏꯌꯦ ꯁꯦꯅꯨ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤꯅ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ ꯆꯦꯄꯥꯎ ꯊꯥꯔꯛꯏ꯫ ꯏꯄꯥ ꯅꯤꯡꯊꯧꯗꯣ ꯌꯥꯈ꯭ꯔꯦ, ꯑꯌꯥꯕ ꯄꯤꯕꯒꯤ ꯆꯦꯄꯥꯎ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ? ꯆꯥꯡꯌꯦꯡ ꯌꯦꯡꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯃꯍꯥꯛꯇꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯧꯔꯤꯕ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯑꯃꯠꯇ ꯌꯦꯡꯕ ꯄꯥꯝꯖꯩꯅꯦ꯫ ꯀꯩꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯐꯩ, ꯃꯥꯏꯊꯤꯔꯕꯗꯤ ꯀꯝꯗꯧꯅꯤ ꯁꯦꯅꯨ? ꯏꯄꯥ ꯅꯤꯡꯊꯧꯅ ꯌꯥꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯈ꯭ꯔꯦ꯫ ꯆꯥꯡꯌꯦꯡꯗ ꯃꯥꯏꯊꯤꯅ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯀꯅꯤꯗꯣ꯫ ꯂꯩꯕꯥꯛ ꯏꯔꯥꯡꯒꯤꯗꯤ ꯑꯩ ꯊꯧꯑꯣꯏꯗꯦ, ꯃꯤꯠꯅ ꯀꯨꯞꯄꯗ ꯂꯥꯟ ꯑꯣꯏꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯤꯔꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯦ ꯁꯦꯅꯨ꯫ ꯃꯖꯥꯏꯕꯦꯝꯃ, ꯌꯦꯡꯕꯗ ꯀꯟꯁꯤ ꯁꯣꯏꯗꯅ ꯍꯟꯗꯛꯇꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯆꯥꯡꯌꯦꯡꯗ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯍꯜꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩꯗꯣ꯫ ꯀꯔꯝꯅꯅꯣꯅꯦ ꯁꯦꯅꯨ? ꯅꯪꯕꯨ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯍꯥꯔꯥꯅꯤ ꯂꯩꯃꯅ ꯃꯖꯥꯏꯕꯨꯡꯉꯣ ꯄꯥꯔꯤꯍꯜꯕꯨ ꯀꯌꯥꯗ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯊꯝꯖꯩ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ, ꯃꯍꯩ ꯁꯛꯇꯤ ꯂꯣꯏꯅ ꯍꯦꯛ ꯍꯩ꯫ ꯃꯍꯥꯛꯁꯨ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯥꯏꯊꯤꯕ ꯅꯪꯗ꯭ꯔꯤ ꯍꯥꯏꯅ ꯅꯅꯥꯏ ꯁꯦꯅꯨꯅꯁꯨ ꯇꯥꯖꯩꯌꯦ꯫ ꯁꯦꯅꯨ, ꯂꯥꯡꯇꯛꯅꯔꯦꯗ ꯋꯥꯈꯜꯁꯤ, ꯂꯩꯊꯥꯐꯝꯁꯨ ꯍꯦꯛ ꯈꯪꯍꯟꯗ꯭ꯔꯦ ꯑꯩꯕꯨ꯫ ꯐꯩ, ꯑꯗꯨꯕꯨ ꯌꯦꯡꯂꯁꯤ, ꯁꯣꯏꯗꯅ ꯏꯀꯨꯏ ꯀꯨꯏꯗꯕꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯅꯤ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛ ꯃꯇꯧ ꯑꯃꯨꯛꯇꯕꯨ ꯎꯈꯤꯗ꯭ꯔꯤ꯫ ꯍꯟꯗꯛꯇꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯏꯗ ꯁꯦꯅꯨ꯫ ꯃꯖꯥꯏꯕꯦꯝꯃ, ꯍꯧꯅꯁꯥꯅꯦ, ꯍꯧꯅꯁꯥ꯫ ꯁꯦꯅꯨ, ꯍꯜꯂꯁꯤ, ꯀꯨꯏꯃꯟꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ꯫ ꯂꯥꯎ ꯆꯠꯂꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯣꯝꯗꯁꯨ ꯆꯦꯄꯥꯎ ꯂꯥꯛꯇꯨꯅ ꯈꯨꯗꯛꯇ ꯄꯥꯔꯤꯍꯜ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯃꯅꯥꯏ ꯑꯆꯥꯟꯕ ꯂꯨꯆꯤꯡꯒ ꯂꯣꯏꯅꯅ ꯄꯥꯔꯤꯍꯜ ꯊꯣꯔꯛꯂꯤ꯫ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯏꯃꯥ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ, ꯅꯆꯥ ꯊꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯒꯦ꯫ ꯏꯃꯥꯒꯤ ꯄꯥꯔꯤꯍꯜ, ꯅꯤꯡꯊꯤꯅ ꯍꯩꯁꯤꯡꯅ ꯆꯠꯂꯨꯀꯣ ꯏꯕꯨꯡꯉꯣ꯫ ꯐꯒꯅꯤ ꯏꯃꯥ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯊꯪꯅꯕ ꯂꯩꯕꯥꯛ ꯇꯝꯅ ꯂꯨꯆꯤꯡꯒ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯄꯥꯔꯤꯒ ꯆꯍꯤ ꯂꯦꯡꯒꯥꯅꯤ꯫ ꯃꯍꯥꯛꯁꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩ, ꯃꯤꯆꯝꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯌꯧꯔꯛꯂꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯁꯤꯡꯈꯨ ꯃꯁꯥꯃꯛ ꯌꯥꯎꯅ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯉꯥꯏꯔꯝꯃꯤ꯫ ꯊꯣꯏꯅꯨꯗꯤ ꯃꯅꯥꯏ ꯁꯦꯅꯨꯒ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯤꯡꯈꯨꯅ, ꯄꯥꯔꯤꯍꯜ, ꯏꯅꯤꯡꯊꯧ꯫ ꯍꯩ, ꯏꯄꯥ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯀꯧꯅꯦ, ꯏꯄꯥꯒꯤ ꯄꯥꯔꯤꯍꯜ ꯅꯪꯕꯣ꯫ ꯏꯄꯥ ꯏꯕꯨꯡꯉꯣ,
नचा भक्ति मता यारे यारे हगोलो लमसांग लाकपगी वारमदनी निहाक पोथार अदुगा अचा अथक चादुना वारी वाताई इपागा सासिको इमोम थोइनुगसु सखंग माइखंगनो चंगनसी कोनुंग तमना लाकलो फगनी पाइबंगो लई मसीजा अनि थोलक्तुना पारी हलबो कौचे पारिया इमा इसा लाएदना चंगो चंगो इसा वारमदनी पोथाजों नहा सेनुना मजाइबुंगो पारी हल्लाए सेनु नबुंगो दुगी मसक मतौ कमदौबगे मजाइबेमा मसक्ति लापना उजबनी फजना खंगजद्रे अदुबो फिबम मूर्तिदी नुपादा नुपानी फजख्रे हंदोकना मजाइबेमा सोइरेको हंदक्ति मजाइबुंगो से सोइरे हरिबसिनी थोइनु सेनुगी वादुदा मम्बो नोकचे पारी हलबो खंगु उनिंगलक्तुना सेनु लाओ लाओ अमता सोमदा मजाइबेमा कोना उनवो मगुन मांगनिये सेनु आइबो वायंग नंगहलोनि नंगबो लाओ लोटना लाक्तुना पारी हलगा मपागा वारी सानरी बादु यंगलमी अदुबो उबदि फंगलमदे अस सेनु उदेने कमदौनि तौरिसिदे मजाइबेमा चोपना बतारे इमा लेमसिंगना ओख्रगा सोइदना जेरक बतारे हाइबा लाओ असोमदा मुक्ता ससिलाओबा कोना उनरो हाइबा पेन वारी सादौबा मरैरबासिदा मजाइबेमा ngaingam khidreda konthokna handakise मजाइबेमा थमोइदो फाथबा ngamdrabra kanino ngahan khaiga imai mana de da ko sino ai bulak na rano khit thoinu sauna ikarep tongna chatki sino nokmi mahakti मजाइबेमा thoinu gi matung injaki numit asi marang thoinu pari hal makhoyni unaba phanglamde thoinu ahinga da tum thaba yaramde सेनु ताब्रो सेनु मजाइबेमा तुम्बा याबिद्रबरो कैदौबिरबगे सेनु आई तसेंगना तुम्थबा सुंयामक याद्रे वाखनसे चरांगनैने आइबो कमदौनि सेनु तुम्थबा याद्रबदि हयेंग सोइदना आइदि इसा वारनिदो मिकुप अमतंगदे आइबो तुम्हनिंगिने नंगबो मजाइबेमा वाखन लैतादा मवन वाखन दो खलगा लैरबदिने मित्तो उइसनबा याररोय तुम्थबा याररोये अदुना करिसु खंजदा तुम्थबियु ननाई सेनु नौसुमि से सकलके इबेमना तुम्बा याननबा सेनु अदुना फरद्रने फरे सेनु नौसुमि से सकलो नबुंगो पारी हलगी सक्तम लांगसिन इसै ओइना सैथादुना सकबियु सक्तम अदो लाक्सिन जदुना तुम्बा याब्रे येंगेदो मजाइबेमा हैजरोइदा मदुमदि वारौबिनु नौसुमि से ओइना सकसगे सेनु हैगेरा हैरोरा सकलो ओबा नंगबो असो अरान यावरबसो मजाइबेमा नंगाकपियो दुदि ननाई सेनु सागेको इबेमा तुम्बिरो असमना सेनुना पारी हलगी सक्तम लांगसिनजा नौसुम इसै ओइना पारी हनबो सैथादुना इसै तपना सकलक्तुना थोइनु तुम्बा सुमलमी थोइनु हजिक्तदा उइरुम तुम्थबा यारबोय तपना ममित उइसिंदुना निंगाइदना तुम्थकिरमी पारीना लुचिंग कनानो अहिंग अथेंगबासिदा अहिगी मिलेन बुपन इसै सकलिबेसिबो मजाइबुंगो कनानो अहाक्ति खंजदे मजाइबेमो ओइरमगद्रा हाइना खंजै असुमना नुमित खुदिंगी सकपजाला नत्रगना मिंग माना बोइरबजाला लुचिंग अइदि कनानो खंनिंग्रेदा खोंजेलसि ओंथोकना नुसिख्रेदा अइदि लुचिंग थोग येंगलसि खोंजेलसिगी माइकै तमना चटलसि मजाइबुंगो सोरे अदुमना तौबा यादे मिरैबाकना लेरिबासि लुचिंग अइबु लांगतकनरेदा कनाबु ओइरिगबा लुसिंगना पारीबु थेमजिन नमदना तुम्थाहनखि पारीसु लापतक तारिबा इसैयदो मम्मी सामी महाक्सु अदुमक तुम्थख्रे मथंगी नुमित अदुदा थोइनो पारी हलगा उनाहलमी सेनुना मजाइबुंगो असोमदा मजाइबेमना सत्सि हाइबिरिये हा करोंदा मजाइबेमना पाटलोमदा ओइना लम येंगबो ओइना याय काइदि जसि लुसिंग पारी तुंगोइरब चटली थोइनो सेनु मांग थाना गम चटकी तुमिन चेरोलमा सेनु मजाइबुंगोसे अमुक्ता येंजनिंख्रेदाइबो मजाइबेमा उरदौ लेरेबासिदा गाइनम खिद्रेदा कोन्थोकना मजाइबेमा सिगा चटमिनरिबि सेनु सिबो लुसिंग
ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯅꯅꯥꯏꯁꯨ ꯋꯥꯈꯜ ꯃꯆꯥ ꯑꯃ. ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯂꯨꯆꯤꯡꯒ ꯆꯍꯤ ꯃꯥꯟꯅꯕꯒꯤ ꯑꯗꯨꯃꯛ ꯑꯃꯨꯛ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯀꯣꯏꯗꯅ ꯑꯁꯨꯝꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯑꯃꯃꯨꯛ ꯁꯥꯟꯅꯖꯩ. ꯄꯥꯠ ꯑꯗꯨ ꯌꯧꯔꯤ. ꯊꯣꯏꯅꯨ, ꯄꯥꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯅ ꯂꯨꯆꯤꯡ ꯁꯦꯅꯨ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯖꯩ. ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯣꯏꯅꯨ ꯄꯥꯔꯤꯍꯟꯕꯨ ꯎꯅꯤꯡꯗꯨꯅ ꯌꯦꯡꯂꯛꯏ. ꯄꯥꯔꯤꯍꯟꯁꯨ ꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯅꯩ. ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯅꯨ, ꯄꯥꯠ ꯑꯁꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯁꯅꯥ ꯂꯩꯔꯦꯟ ꯄꯥꯠ ꯀꯧꯖꯩ. ꯏꯁꯝ ꯁꯝꯕ ꯄꯥꯠ ꯅꯠꯇꯦ. ꯃꯇꯝ ꯀꯨꯏꯔꯕ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯈꯤꯌꯦ. ꯃꯃꯤꯡ ꯑꯁꯤꯕꯨ ꯀꯧꯈꯤꯕꯒꯤ. ꯀꯝꯗꯧꯅ ꯍꯥꯏꯕꯨ ꯑꯩꯁꯨ ꯊꯣꯏꯅ ꯈꯪꯖꯗꯦ. ꯁꯦꯅꯨꯗ ꯍꯪꯒꯦ, ꯃꯥꯗꯤ ꯂꯣꯏꯅ ꯈꯪꯕꯅꯤ. ꯍꯪꯁꯤ. ꯑꯗꯨꯕꯨ ꯋꯥꯁꯤ ꯍꯪꯗ꯭ꯔꯤꯉꯩꯗ ꯋꯥꯐꯝ ꯑꯃꯗ, ꯂꯨꯍꯣꯡꯕ ꯑꯁꯤꯕꯨ ꯏꯁꯥꯅ ꯌꯥꯕꯤꯔꯕ ꯅꯠꯇ꯭ꯔꯥ? ꯌꯥꯖꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣ. ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯍꯟꯗ ꯆꯥꯡꯌꯦꯡ ꯑꯃꯇꯪꯗꯤ ꯇꯧꯖꯅꯤꯡꯉꯤ. ꯑꯩꯍꯥꯛꯀꯤ ꯋꯥꯁꯛ ꯑꯃ ꯂꯩꯈꯤꯌꯦ. ꯑꯩꯒꯤ ꯕꯣꯔ ꯑꯣꯏꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯅꯨꯄꯥ ꯑꯗꯨ ꯈꯛꯇ ꯑꯣꯏꯖꯒꯦ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯆꯥꯡꯌꯦꯡ ꯇꯧꯖꯗ꯭ꯔꯤꯉꯩꯗ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯔꯦꯗꯣ. ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯇꯧꯗꯕꯅ ꯐꯔꯗ꯭ꯔꯥ ꯈꯟꯖꯩ, ꯑꯩꯒꯤ ꯋꯥꯁꯛ ꯀꯥꯏꯔꯕꯁꯨ. ꯄꯥꯔꯤ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯇꯧꯗꯅ ꯂꯨꯍꯣꯡꯕ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯅ ꯈꯟꯕꯕꯨ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯥ? ꯋꯥꯁꯛ ꯀꯥꯏꯍꯟꯕ ꯐꯠꯇꯦ, ꯅꯤꯡꯊꯧ ꯃꯆꯥꯅꯤ. ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯂꯣꯏ ꯆꯤꯡꯅꯕꯤꯕ꯭ꯔꯥ? ꯏꯃꯥꯅ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯑꯩꯗꯤ ꯃꯥꯏꯊꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯖꯗ꯭ꯔꯤ. ꯃꯖꯥꯏꯕꯦꯝꯃ ꯆꯥꯡꯌꯦꯡ ꯇꯧꯕꯤꯌꯨ, ꯃꯥꯏ ꯂꯩꯖꯔꯣꯏ. ꯃꯥꯏ ꯄꯥꯛꯅꯅꯕ ꯑꯩꯁꯨ ꯍꯣꯠꯅꯖꯒꯦ. ꯆꯥꯡꯌꯦꯡ ꯑꯃꯠꯇ ꯅꯠꯇꯦ, ꯆꯥꯡꯌꯦꯡ ꯃꯈꯜ ꯀꯌꯥ ꯇꯧꯕꯤꯌꯨ. ꯆꯤꯡꯅꯕ ꯂꯩꯇ ꯏꯐꯝꯗ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯐꯔꯦ, ꯑꯩꯒꯤ ꯆꯥꯡꯌꯦꯡꯗꯤ ꯑꯃꯈꯛꯅꯤ. ꯆꯥꯡꯌꯦꯡ ꯑꯁꯤ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯂꯁꯤ. ꯑꯁꯤꯕꯨ ꯍꯦꯛ ꯃꯥꯏ ꯄꯥꯛꯂꯕ ꯑꯃꯠꯇ ꯅꯠꯇꯦ, ꯆꯥꯝꯃ ꯇꯧꯖꯒꯦ. ꯃꯥꯏꯊꯤꯔꯕꯁꯨ ꯀꯔꯤꯒꯨꯝꯕꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯖꯔꯣꯏ. ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯨꯡ ꯐꯤꯁꯤ ꯄꯥꯏꯗꯨꯅ ꯏꯟꯖꯔꯛꯀꯦ. ꯆꯥꯡꯌꯦꯡ ꯄꯨꯝꯕꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯍꯨꯕꯤꯈ꯭ꯔꯦ. ꯉꯁꯤ ꯑꯍꯥꯟꯕ ꯎꯖꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥ, ꯅꯤꯡꯊꯧ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯀꯌꯥ ꯎꯔꯤ, ꯊꯦꯡꯅꯔꯤ, ꯈꯪꯂꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ, ꯄꯥꯝꯖꯕ, ꯃꯤꯅ ꯑꯗꯨꯃꯛ ꯌꯦꯡꯅꯤꯡꯕ ꯃꯤꯁꯛ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ. ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯍꯟ ꯎꯖꯕꯗ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯁꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯃꯥꯏꯊꯤꯔꯅꯤ ꯑꯩ ꯈꯪꯖꯩ. ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ. ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯍꯨꯕꯤꯔꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ, ꯆꯥꯡꯌꯦꯡ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯥꯏ ꯄꯥꯛꯂꯦꯗꯣ. ꯃꯖꯥꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ. ꯆꯥꯡꯌꯦꯡ ꯍꯥꯟꯅ ꯌꯦꯡꯕꯤꯌꯨ, ꯑꯗꯨꯒ ꯍꯥꯏꯕꯤꯌꯨ. ꯐꯔꯦ, ꯆꯥꯡꯌꯦꯡ ꯃꯈꯜ ꯃꯈꯜ ꯇꯧꯗꯣꯏꯕ ꯑꯣꯏꯕꯅ ꯑꯩ ꯏꯆꯝ ꯆꯝꯕ ꯆꯥꯡꯌꯦꯡ ꯍꯥꯟꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯦꯡꯖꯔꯒꯦꯗꯣ. ꯌꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦ. ꯁꯦꯅꯨ! ꯃꯖꯥꯏꯕꯦꯝꯃ! ꯏꯕꯨꯡ ꯂꯨꯆꯤꯡ, ꯃꯖꯥꯏꯕꯦꯝꯃꯅ ꯀꯧꯔꯤ, ꯆꯠꯁꯤ ꯃꯅꯥꯛꯇ. ꯍꯣꯏ ꯏꯆꯟꯕꯨ. ꯃꯖꯥꯏꯕꯦꯝꯃ, ꯍꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯁꯦꯅꯨ, ꯏꯅꯥꯛꯇ ꯂꯩꯌꯨꯅꯦ. ꯍꯧꯖꯤꯛ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯕ ꯇꯥꯔꯦ. ꯄꯥꯠ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯂꯩꯈꯣꯝ ꯑꯄꯦꯠꯄ ꯈꯖꯤꯛ ꯄꯦꯛꯂꯛꯎ. ꯁꯦꯅꯨ, ꯈꯨꯗꯛ ꯑꯁꯤꯗ. ꯐꯅꯤ ꯃꯆꯥ ꯏꯕꯦꯝꯃ. ꯑꯁꯨꯝꯅ ꯁꯦꯅꯨ ꯂꯩꯕꯥꯛ ꯑꯄꯦꯠꯄ ꯈꯔ ꯄꯦꯛꯂꯛꯇꯨꯅ ꯄꯨꯔꯛꯏ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯥꯏ ꯂꯩꯊꯣꯛꯄꯤꯌꯨ. ꯏꯕꯨꯡ ꯂꯨꯆꯤꯡꯅ ꯍꯥꯏꯐꯦꯠꯇ ꯃꯤꯠ ꯑꯅꯤꯗ ꯈꯨꯠꯇꯨ ꯊꯝꯕꯤꯌꯨꯗꯣ. ꯏꯕꯨꯡꯁꯨ ꯌꯦꯡꯊꯣꯛꯄꯤꯔꯛꯀꯅꯨꯀꯣ. ꯁꯦꯅꯨ, ꯏꯇꯣꯝꯇꯅ ꯁꯦꯝꯒꯦ. ꯀꯩꯒꯨꯝꯕ ꯑꯃ ꯅꯪꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯃꯤꯐꯝꯗꯣ. ꯄꯥꯔꯤꯍꯟ ꯃꯣꯃꯣꯟ ꯅꯣꯛꯏ. ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯒꯅꯨ ꯃꯆꯥ ꯏꯕꯦꯝꯃ. ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯗꯨ ꯐꯥꯎꯕ ꯃꯤꯠ ꯄꯥꯡꯖꯔꯣꯏ. ꯑꯩꯅ ꯋꯥꯁꯛꯂꯤꯕ ꯑꯁꯤꯅꯤ. ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯗ ꯂꯩꯈꯣꯝ ꯑꯄꯦꯠꯄ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯁꯥꯃꯨ ꯃꯆꯥ ꯑꯃ ꯁꯦꯝꯂꯝꯃꯤ. ꯂꯣꯏꯔꯗꯨꯅ, ꯁꯦꯅꯨ, ꯂꯥꯎꯁꯦ. ꯃꯤꯅ ꯎꯔꯣꯏꯗꯕ ꯖꯒꯥ ꯈꯔ ꯂꯨꯛꯇꯛ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯄꯥꯠ ꯃꯄꯥꯟ ꯑꯣꯏꯔꯕꯁꯨ ꯊꯝꯃꯨ ꯆꯣꯁꯦ. ꯆꯦꯟꯊꯈꯤꯅꯤꯀꯣ ꯑꯃꯨꯛ, ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ. ꯐꯒꯅꯤ ꯃꯆꯥ ꯏꯕꯦꯝꯃ. ꯁꯦꯅꯨ ꯄꯥꯠ ꯃꯄꯥꯟ ꯈꯔ ꯂꯨꯛꯇꯛ ꯇꯧꯕ ꯖꯒꯥꯗ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯊꯝꯃꯤ. ꯃꯤꯠꯅ ꯌꯦꯡꯕꯗ ꯀꯔꯤꯁꯨ ꯎꯗ꯭ꯔꯦ ꯈꯪꯂꯦ. ꯁꯦꯅꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ, ꯃꯆꯥ ꯏꯕꯦꯝꯃ, ꯊꯝꯖꯔꯝꯃꯤ. ꯌꯥꯔꯦ. ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯤꯠ ꯄꯥꯡꯊꯣꯛꯄꯤꯔꯣ, ꯌꯥꯖꯔꯦ. ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯕꯨꯡ ꯂꯨꯆꯤꯡ ꯂꯥꯞꯇꯛꯅ ꯍꯥꯏꯐꯦꯠꯇ ꯌꯦꯡꯕꯤꯌꯨ. ꯀꯔꯝꯕ ꯄꯥꯠꯄꯥꯟꯗ ꯄꯣꯠꯁꯛ ꯑꯗꯨ ꯂꯩꯕꯤꯕꯒꯦ?
ꯂꯨꯁꯤꯡ ꯃꯨꯟꯅ ꯑꯀꯣꯏꯕ ꯑꯗꯨ ꯌꯦꯡꯂꯒ ꯃꯆꯥ ꯏꯕꯦꯝꯃ ꯑꯩꯗꯤ ꯈꯪꯖꯗꯦꯗꯣ ꯊꯣꯏꯅꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯌꯥꯔꯦ ꯏꯕꯨꯡ ꯂꯨꯆꯤꯡ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯤꯠꯇꯨꯕꯨ ꯄꯥꯡꯊꯣꯛꯄꯤꯗ꯭ꯔꯤꯕꯔꯣ ꯄꯥꯡꯊꯣꯛꯄꯤꯔꯣ ꯌꯥꯔꯦ ꯄꯥꯔꯤꯍꯟ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯩ ꯄꯥꯡꯊꯣꯛꯂꯛꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯠ ꯃꯄꯥꯟ ꯆꯪꯗꯕꯤꯗ ꯌꯦꯡꯕꯤꯔꯣ ꯈꯔ ꯂꯥꯞꯇꯛꯅ ꯁꯦꯅꯨꯅ ꯑꯩꯅ ꯁꯥꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯠ ꯃꯄꯥꯟ ꯑꯁꯤꯗ ꯊꯝꯃꯤ ꯃꯐꯝ ꯀꯔꯝꯕ ꯖꯒꯥꯗꯅꯣ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯨꯟꯅ ꯃꯨꯟꯅ ꯈꯔ ꯂꯥꯞꯇꯛ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯃꯐꯝ ꯑꯁꯣꯝꯗꯅꯤ ꯆꯨꯝꯂꯕ꯭ꯔꯥ ꯈꯨꯠ ꯊꯤꯟꯗꯨꯅ ꯍꯦꯛ ꯇꯥꯛꯂꯛꯏ ꯁꯦꯅꯨ ꯊꯣꯏꯅꯨ ꯃꯨꯟꯅ ꯌꯦꯡꯅꯤ ꯏꯔꯨ ꯂꯨꯕ ꯏꯁꯤꯡꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯆꯨꯅꯤ ꯈꯪꯐꯝ ꯊꯣꯛꯇꯦ ꯃꯅꯥꯛ ꯅꯛꯅ ꯌꯦꯡꯍꯟꯕ ꯅꯠꯇꯦ ꯂꯥꯞꯇꯛꯅ ꯀꯝꯗꯧꯅ ꯈꯪꯈꯤꯕ ꯊꯣꯏꯅꯨ ꯁꯦꯅꯨ ꯉꯛꯆꯩ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯦꯅꯨꯅ ꯈꯨꯝꯂꯛꯄꯅꯤ ꯊꯣꯏꯅꯨꯅ ꯆꯨꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕ ꯂꯩꯔꯤꯕ ꯑꯩꯅ ꯁꯦꯝꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯍꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯤꯀꯨꯞ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯏꯕꯦꯝꯃ ꯁꯃꯨ ꯃꯆꯥꯅꯤ ꯆꯨꯝꯃꯤꯀꯣ ꯊꯣꯏꯅꯨ ꯁꯦꯅꯨ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯑꯝꯃꯤ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯀꯦ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯤꯕꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨꯗꯣ ꯃꯆꯥ ꯏꯕꯦꯝꯃ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯈꯔ ꯇꯞꯅ ꯑꯗꯨ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯉꯣꯟꯗ ꯂꯩꯖꯗꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯃꯇꯨꯡ ꯇꯥꯕ ꯆꯥꯡꯌꯦꯡ ꯌꯦꯡꯕꯤꯔꯣ ꯉꯁꯤꯒꯤꯗꯤ ꯑꯁꯤꯅ ꯂꯣꯏꯁꯤꯜꯂꯁꯤ ꯍꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡꯗꯅꯤ ꯁꯦꯅꯨ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯉꯛꯈ꯭ꯔꯦꯗ ꯉꯁꯥꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯄꯥꯔꯤꯍꯟꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕ ꯎꯔꯤꯕꯅꯣ ꯍꯥꯏꯗꯅ ꯃꯁꯤ ꯑꯆꯝꯕꯗꯤ ꯑꯣꯏꯔꯣꯏ ꯁꯅꯥ ꯂꯩꯔꯦꯟ ꯄꯥꯠ ꯑꯁꯤ ꯑꯆꯝꯕ ꯅꯠꯇꯦ ꯃꯐꯝ ꯑꯁꯤꯗ ꯐꯣꯡꯅ ꯑꯣꯏꯔꯣ ꯂꯣꯠꯅꯕ ꯑꯣꯏꯔꯣ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯝꯈꯤꯕ ꯊꯣꯛꯂꯕ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯏꯁꯣꯔ ꯐꯥꯎꯕꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕꯅꯤ ꯐꯪꯕꯗꯤ ꯂꯥꯏꯔꯗꯅ ꯀꯔꯤ ꯄꯣꯠꯁꯛꯅꯣ ꯍꯥꯏꯕ ꯈꯪꯂꯣꯏ ꯃꯥꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯆꯤꯡꯅꯩ ꯈꯪꯅꯤꯡꯉꯤ ꯇꯁꯦꯡꯅ ꯑꯆꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥꯗ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯈ꯭ꯔꯕꯅꯤ ꯄꯥꯠ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯈꯤꯗꯦ ꯍꯟꯗꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯈꯤꯅꯤ ꯅꯅꯥꯏ ꯁꯦꯅꯨꯅ ꯊꯥꯖꯩꯗꯣ ꯁꯦꯅꯨ ꯉꯝꯖꯈꯤꯁꯅꯨ ꯑꯩꯅ ꯄꯥꯝꯖꯕꯁꯨ ꯃꯁꯤꯃꯛꯅꯤ ꯁꯦꯅꯨ ꯇꯁꯦꯡꯅ ꯑꯩꯗꯤ ꯄꯥꯔꯤꯍꯟꯕꯨ ꯄꯥꯝꯖꯔꯦ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯈꯪꯗꯦꯗ ꯋꯥꯈꯜꯁꯤ ꯆꯔꯥꯡꯅꯩ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯜꯍꯜꯂꯦ ꯍꯥꯏꯃꯤ ꯅꯪꯕꯨ ꯃꯆꯥ ꯏꯕꯦꯝꯃ ꯑꯍꯤꯡ ꯑꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯦ ꯇꯨꯝꯊꯕꯤꯅꯕ ꯇꯧꯕꯤꯔꯣ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯦꯝꯃ ꯍꯌꯦꯡꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯀꯝꯗꯧꯕꯤꯕꯅꯣ ꯄꯥꯔꯤꯍꯟꯗ ꯀꯔꯝꯕ ꯆꯥꯡꯌꯦꯡ ꯌꯦꯡꯒꯦ ꯍꯥꯏꯅ ꯈꯟꯕꯤꯕꯅꯣ ꯅꯅꯥꯏ ꯑꯆꯥꯟꯕꯤ ꯁꯦꯅꯨꯗꯁꯨ ꯑꯗꯨꯛ ꯍꯥꯏꯌꯨꯗꯣ ꯆꯤꯡꯅꯕ ꯂꯩꯕꯤꯕ꯭ꯔꯣ ꯏꯐꯝꯗꯒ ꯍꯥꯏꯕꯁꯤꯕꯣ ꯁꯦꯅꯨ ꯋꯥꯆꯣꯏꯈꯤꯠ ꯉꯥꯡꯂꯅꯨꯅꯦ ꯅꯪꯕꯣ ꯑꯩꯅꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯋꯥ ꯂꯣꯠꯀꯦ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗꯅ ꯇꯥꯟꯅꯗꯅ ꯊꯕꯛ ꯇꯧꯈꯤꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯑꯗꯨꯕꯨꯗꯤ ꯌꯥꯎꯗꯤꯌꯦ ꯃꯆꯥ ꯏꯕꯦꯝꯃ ꯌꯦꯡꯉꯣꯏ ꯁꯦꯅꯨ ꯍꯌꯦꯡꯗꯤ ꯁꯨꯝꯗꯧꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯅ ꯃꯥꯒꯤ ꯁꯦꯅꯨ ꯑꯆꯥꯟꯕꯤꯗ ꯍꯌꯦꯡꯒꯤꯗꯃꯛ ꯆꯥꯡꯌꯦꯡ ꯌꯦꯡꯒꯗꯕ ꯃꯑꯣꯡ ꯑꯗꯨ ꯇꯥꯛꯇꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯁꯨ ꯑꯍꯤꯡ ꯑꯁꯤꯗ ꯂꯨꯆꯤꯡ ꯑꯃꯗꯤ ꯄꯥꯔꯤꯍꯟ ꯋꯥ ꯇꯥꯟꯅꯩ ꯍꯌꯦꯡꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯆꯥ ꯏꯕꯦꯝꯃꯅ ꯆꯥꯡꯌꯦꯡ ꯃꯈꯜ ꯃꯑꯣꯡ ꯑꯃꯗ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯊꯥꯖꯩꯗꯣ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯉꯝꯅꯤ ꯍꯥꯏꯕꯁꯨ ꯑꯩꯅ ꯈꯪꯖꯩ ꯑꯆꯨꯝꯕꯅꯤ ꯂꯨꯆꯤꯡ ꯑꯩꯒꯤ ꯏꯐꯝꯗ ꯆꯥꯡꯌꯦꯡ ꯀꯌా ꯇꯧꯁꯅꯨ ꯃꯥꯏꯊꯤꯕ ꯉꯝꯂꯣꯏ ꯑꯩꯍꯥꯛ ꯑꯆꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯠꯇꯦ ꯑꯩ ꯄꯥꯔꯤꯍꯟꯅꯤ ꯑꯩꯒꯤ ꯏꯈꯨꯠ ꯌꯦꯠꯀꯤ ꯈꯨꯗꯥꯡ ꯑꯁꯤꯗ ꯀꯤꯔꯤꯕ ꯂꯪ ꯑꯍꯤꯡꯕ ꯑꯁꯤ ꯑꯆꯝꯕ ꯂꯪꯂꯥ ꯅꯠꯇꯦ ꯀꯅꯥꯅꯁꯨ ꯂꯧꯊꯣꯛꯄ ꯉꯝꯂꯣꯏ ꯃꯁꯤꯗꯤ ꯑꯩ ꯈꯛꯇꯅ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯒꯨꯔꯨꯅꯤ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯑꯩꯒꯤ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕ ꯂꯪꯂꯥ ꯑꯍꯤꯡꯕꯅꯤ ꯂꯥꯏ ꯑꯣꯏꯔꯕ ꯑꯩꯒꯤ ꯑꯣꯖꯥꯅ ꯏꯐꯝꯗ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕꯅꯤ ꯃꯍꯥꯛꯀꯤ ꯃꯇꯦꯡꯅꯅꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯉꯝꯂꯤꯕ ꯃꯥꯏꯊꯤꯕ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯤꯕ ꯑꯁꯤ ꯂꯨꯆꯤꯡ ꯃꯁꯤ ꯍꯌꯦꯡꯋꯥꯏ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩꯒꯤ ꯏꯆꯥꯗ ꯑꯃꯨꯛ ꯁꯤꯟꯅꯔꯝꯗꯣꯔꯤꯕꯅꯤ ꯑꯩꯅ ꯊꯥꯖꯕ ꯏꯅꯥꯏꯅꯤ ꯅꯍꯥꯛꯄꯨꯁꯨ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯣꯏ ꯅꯪꯃꯨꯛꯅ ꯊꯃꯣꯏ ꯁꯦꯡꯕ ꯅꯪꯃꯨꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯈꯪꯕ ꯑꯩꯒꯤ ꯏꯅꯥꯏ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯅꯪꯅꯤ ꯏꯅꯥꯏ ꯅꯠꯇꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯅꯪꯗꯤ ꯍꯥꯏꯅꯤ ꯅꯤꯡꯊꯧꯒꯤꯗꯤ ꯃꯔꯨꯞ ꯑꯁꯦꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯂꯨꯆꯤꯡ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯃꯥꯁꯨ ꯈꯪꯏ ꯄꯥꯔꯤ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤ ꯂꯣꯏꯈꯤꯗꯨꯅ ꯅꯣꯡꯉꯥꯜꯂꯤ
ꯆꯥꯡꯌꯦꯡ ꯌꯦꯡꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ ꯍꯟꯗꯛꯇꯤ ꯎꯃꯪꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯄꯥꯃꯦꯟꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯎꯖꯥꯎ ꯄꯥꯃꯦꯟ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨꯗꯣ ꯃꯇꯣꯟ ꯑꯣꯏꯔꯞꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩ ꯀꯔꯤꯅꯣꯗꯣ ꯃꯖꯥ ꯏꯕꯦꯝꯃ ꯎꯆꯦꯛ ꯑꯃꯁꯨꯡ ꯂꯤꯟꯅꯤꯗꯣ ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯅꯣ ꯂꯤꯟ ꯑꯃꯁꯨꯡ ꯎꯆꯦꯛꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯄꯤꯁꯛ ꯄꯤꯛꯅ ꯃꯔꯩ ꯇꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯝꯂꯤꯕ ꯑꯁꯤ ꯎꯇꯣꯟ ꯑꯁꯤꯗ ꯎꯆꯦꯛ ꯅꯠꯇ ꯂꯩꯔꯣꯏ ꯑꯗꯨꯒ ꯂꯤꯟ ꯅꯠꯇꯅ ꯑꯁꯨꯝꯅꯁꯨ ꯇꯧꯔꯣꯏ ꯀꯔꯤꯒꯨꯝꯕ ꯎꯆꯦꯛ ꯅꯠꯇ ꯎꯆꯤ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯎꯆꯤꯅ ꯑꯁꯨꯝꯅ ꯇꯧꯔꯣꯏ ꯎꯆꯦꯛꯅꯤ ꯎꯆꯦꯛ ꯁꯦꯡꯂꯕꯅꯤ ꯊꯣꯏꯅꯨ ꯁꯦꯅꯨ ꯃꯨꯟꯅꯃꯛ ꯌꯦꯡꯅꯩ ꯆꯨꯝꯃꯦ ꯍꯟꯗꯛꯃꯨꯛꯁꯨ ꯆꯨꯝꯃꯦ ꯂꯣꯟꯅ ꯆꯤꯔꯣꯜ ꯑꯃ ꯁꯦꯅꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯍꯟꯗꯛ ꯑꯁꯤꯕꯨ ꯃꯥꯏꯊꯤꯔꯗ꯭ꯔꯅꯦ ꯄꯥꯃꯦꯟ ꯎꯖꯥꯎ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯑꯁꯤ ꯃꯐꯝꯗ ꯆꯥꯡꯌꯦꯡ ꯀꯌꯥ ꯌꯧꯔꯕꯁꯨ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯂꯥꯏ ꯐꯥꯎꯕꯅ ꯐꯣꯡꯕ ꯎꯕ ꯉꯝꯂꯣꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯁꯥꯏꯀꯣꯟꯅꯤ ꯃꯍꯥꯛꯀꯤ ꯁꯥꯟꯅꯐꯝꯅꯤ ꯎꯖꯥꯎ ꯑꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯃꯁꯥꯗ ꯈꯖꯤꯛ ꯊꯦꯡꯗꯨꯅ ꯄꯣꯠꯁꯛ ꯑꯃꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯈ꯭ꯔꯕ ꯀꯅꯥꯅꯁꯨ ꯎꯕ ꯐꯪꯂꯣꯏ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯎꯔꯤꯕ ꯈꯪꯂꯤꯕ ꯄꯥꯔꯤ ꯍꯟꯅ ꯃꯖꯥ ꯏꯕꯦꯝꯃ ꯑꯩꯍꯥꯛꯁꯨ ꯊꯥꯖꯗꯤꯌꯦ ꯊꯣꯏꯅꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯑꯁꯤꯁꯨ ꯃꯥꯏ ꯄꯥꯛꯂꯦꯗꯣ ꯑꯩ ꯃꯥꯏꯊꯤꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯑꯗꯨꯗꯤ ꯑꯍꯨꯝꯁꯨꯕ ꯏꯔꯣꯏ ꯂꯣꯏꯕ ꯆꯥꯡꯌꯦꯡ ꯃꯥꯅ ꯀꯝꯗꯧꯕꯤꯕꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯂꯁꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯁꯤꯗꯣ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯄꯥꯔꯤꯍꯟ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯎꯃꯪ ꯑꯁꯤ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯗꯨꯅ ꯆꯠꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯊꯣꯏꯅꯨꯅ ꯄꯥꯔꯤꯗ ꯆꯥꯡꯌꯦꯡ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯄꯥꯔꯤꯅ ꯃꯥꯏ ꯄꯥꯛꯂꯤ ꯊꯣꯏꯅꯨ ꯃꯥꯏꯊꯤꯔꯦ ꯉꯁꯤꯁꯨ ꯊꯣꯏꯅꯨ ꯄꯥꯔꯤꯍꯟꯕꯨ ꯆꯤꯡꯅꯈꯤ ꯃꯍꯥꯛ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏꯕ ꯅꯤꯡꯊꯧ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯕꯣꯔꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯃꯄꯨꯔꯣꯏꯕ ꯑꯗꯣ ꯃꯍꯥꯛ ꯑꯁꯤꯅ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯁꯨ ꯄꯣꯛꯆꯩ ꯃꯊꯪꯒꯤ ꯄꯥꯔꯤꯍꯟ ꯅꯤꯡꯊꯧ ꯆꯤꯡꯈꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯠꯄ ꯇꯥꯔꯦꯗꯣ ꯁꯤꯗꯒꯤ ꯍꯦꯛ ꯍꯟꯈꯤꯕꯒ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯁꯤ ꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯌꯦꯡꯉꯣꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥꯏ ꯁꯦꯅꯨꯗꯒꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯦ ꯏꯆꯥꯅꯨꯄꯤꯒꯤ ꯋꯥꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯡꯌꯦꯡ ꯄꯨꯡꯕ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕ ꯑꯩ ꯇꯥꯔꯦ ꯇꯁꯦꯡꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯄꯦꯟꯕ ꯄꯣꯛꯏ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯄꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯆꯥ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤꯗꯤ ꯅꯆꯥ ꯍꯥꯏꯕ ꯉꯝꯖꯔꯔꯣꯏ ꯋꯥꯔꯧꯕꯤꯅꯨ ꯋꯥꯔꯤ ꯑꯗꯨꯛ ꯁꯥꯡꯏ ꯃꯇꯦꯛ ꯃꯌꯥ ꯍꯥꯏꯔꯕꯁꯨ ꯄꯥꯕꯨꯡꯅ ꯈꯪꯂꯣꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣꯏꯗꯣ ꯅꯤꯡꯊꯧ ꯆꯤꯡꯈꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯄꯥꯔꯤꯍꯟꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯆꯤꯡꯈꯨꯕ ꯅꯤꯡꯊꯧ ꯍꯔꯥꯎꯅ ꯌꯥꯏ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯄꯥꯔꯤꯍꯟ ꯃꯔꯩꯕꯥꯛ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯤ ꯍꯦꯛ ꯌꯧꯕꯒ ꯋꯥꯔꯣꯟ ꯄꯨꯝꯕ ꯂꯩꯃꯗ ꯇꯝꯂꯝꯃꯤ ꯈꯪꯂꯝꯃꯤ ꯏꯁꯥꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯐꯝ ꯇꯥꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯦ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯁꯤꯀꯣ ꯏꯃꯥꯒꯤ ꯌꯥꯊꯪ ꯅꯆꯥꯒꯤꯗꯤ ꯄꯨꯝꯅꯃꯛ ꯌꯥꯖꯩꯗꯣꯏꯃ ꯑꯁꯨꯝꯅ ꯊꯣꯏꯅꯨ ꯑꯃꯗꯤ ꯄꯥꯔꯤꯍꯟ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯅꯤ ꯃꯃꯥ ꯂꯩꯃꯅ ꯄꯥꯔꯤꯍꯟꯕꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯝꯃꯤ ꯊꯣꯏꯅꯨꯅ ꯂꯦꯝꯃꯤ ꯁꯤꯖꯥ ꯊꯣꯏꯅꯨꯅ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯅꯨꯕꯤꯅ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯖꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨꯗꯣ ꯂꯩꯃꯔꯦꯟꯕꯤ ꯀꯔꯤꯅꯤꯅ ꯑꯗꯨꯛ ꯍꯪꯉꯨ ꯆꯤꯡꯅꯕ ꯂꯩꯇ ꯑꯌꯥꯕ ꯄꯤꯔꯕꯅꯤ ꯑꯩꯅ ꯑꯩꯒꯤ ꯆꯥꯡꯌꯦꯡꯗ ꯀꯝꯗꯧꯅ ꯄꯨꯝꯅꯃꯛ ꯈꯪꯕꯅꯣ ꯑꯁꯤꯃꯇꯪ ꯈꯪꯖꯅꯤꯡꯉꯤꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯕ꯭ꯔꯥ ꯅꯪꯁꯤ ꯑꯣꯊꯣꯛꯅ ꯄꯪꯉꯤꯗ ꯂꯩꯃꯔꯦꯟꯕꯤ ꯊꯣꯏꯅꯨ ꯅꯪꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯅꯪꯒꯤ ꯄꯤꯈ꯭ꯔꯕꯅꯤ ꯅꯪ ꯑꯩ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕꯅꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯕꯅꯤꯅꯦ ꯅꯪꯅ ꯂꯨꯍꯣꯡꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯃꯤꯀꯨꯞ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯃꯇꯝ ꯑꯗꯨꯗ ꯌꯦꯡꯉꯣꯏ ꯅꯪ ꯑꯩꯗꯤ ꯑꯃꯠꯇ ꯑꯣꯏꯈ꯭ꯔꯕꯅꯤ ꯏꯁꯥ ꯑꯃꯠꯇꯅ ꯊꯝꯕ ꯄꯣꯠꯁꯛꯅꯤ ꯈꯟꯈ꯭ꯔꯕꯅꯤ ꯏꯁꯥꯅ ꯊꯝꯕ ꯄꯣꯠꯄꯨ ꯑꯩꯅ ꯀꯝꯗꯧꯅ ꯈꯪꯂꯣꯏ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯒꯤ ꯊꯃꯣꯏꯅꯁꯨ ꯑꯄꯦꯟꯕ ꯄꯣꯛꯆꯩ ꯆꯨꯝꯃꯤ ꯑꯁꯦꯡꯕꯃꯛꯅꯤ ꯏꯁꯥꯅ ꯊꯝꯕ ꯏꯁꯥꯅ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕ ꯄꯣꯠꯁꯛꯄꯨ ꯏꯁꯥꯅ ꯀꯝꯗꯧꯅ ꯈꯪꯂꯣꯏ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯂꯨꯔꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯂꯤ ꯂꯩꯅꯤꯡꯊꯧ ꯑꯩꯍꯥꯛ ꯄꯦꯜꯂꯤ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤ ꯂꯩꯃꯔꯦꯟꯕꯤ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯊꯣꯏꯅꯨ ꯊꯃꯣꯏ ꯄꯦꯟꯖꯅ ꯃꯃꯣꯟ ꯅꯣꯛꯆꯩ
ꯄꯥꯔꯤꯍꯟꯗ ꯅꯤꯡꯊꯧ ꯑꯣꯏꯕꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯗꯒꯤ ꯆꯥꯡ ꯇꯥꯗꯕ ꯄꯥꯔꯤꯅꯤ꯫ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯃꯤꯠꯌꯦꯡ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯤ꯫ ꯊꯣꯏꯅꯨꯅ ꯁꯤꯟꯗꯨꯅ ꯁꯦꯅꯨ ꯑꯆꯥꯟꯕꯤ ꯂꯨꯆꯤꯡꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯁꯦꯅꯨꯒꯤ ꯄꯨꯛꯅꯤꯡ ꯈꯪꯕ ꯊꯣꯏꯅꯨꯅꯤ, ꯑꯗꯨꯒ ꯂꯨꯆꯤꯡꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕ ꯄꯥꯔꯤꯍꯟ ꯅꯤꯡꯊꯧꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯧꯖꯥꯅ ꯁꯦꯅꯨ ꯑꯃꯗꯤ ꯂꯨꯆꯤꯡꯅ ꯅꯨꯡꯉꯥꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯕꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗ ꯊꯣꯏꯅꯨꯁꯨ ꯃꯆꯥꯅꯨꯄꯥ ꯃꯖꯥꯏꯕꯨꯡ ꯑꯃ ꯐꯪꯖꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯄꯣꯏꯔꯩꯍꯟꯕ ꯍꯥꯏꯗꯅ ꯀꯧꯅꯤꯡꯏ꯫ ꯂꯩꯃꯔꯦꯟꯕꯤ, ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯍꯥꯏꯌꯨꯗꯣ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ-ꯅꯨꯕꯤ ꯑꯩꯍꯥꯛꯀꯤ ꯄꯥꯝꯖꯕꯁꯨ ꯑꯁꯤꯃꯛꯅꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯂꯦꯟ ꯂꯧꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯨꯝꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ, ꯊꯧꯅꯥ ꯁꯛꯇꯤ ꯄꯨꯝꯕ ꯂꯩꯕ ꯄꯥꯝꯖꯩꯗꯣ꯫ ꯄꯣꯏꯔꯩꯍꯟꯕ ꯃꯤꯡꯂꯦꯟ ꯑꯁꯤ ꯊꯣꯏꯅ ꯈꯣꯏꯗꯥꯖꯔꯨꯔꯦ ꯑꯩꯍꯥꯛꯇꯤ꯫ ꯃꯇꯤꯛ ꯃꯒꯨꯟ ꯃꯊꯧꯅꯥ ꯂꯩꯕ ꯏꯆꯥ ꯄꯣꯏꯔꯩꯍꯟꯕ ꯑꯣꯏꯍꯟꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯑꯗꯨꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯄꯣꯏꯔꯩꯍꯟꯕꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯄꯥ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯕ ꯇꯥꯕꯅꯤ꯫